खुरुमजरे ISTV न्यूज़ में ताबरीबा पुनमपु तरामनोक्सरे हुजान बरमुरुबु पाउलो बिसे मणिपुर दा थाव गे वाटपा लैते हाइना मिनिस्टर ओकेंद्रोना फोंदोखरबसु मियामना थाव लौननबा होनबदा अवाबा कया मायोकनरे फेब्रुवारी तांग कुंदगी हौगदौरिबा क्लास 10 के परीक्षादा महिरोई लिसिंग कुंट्रा तरुक सनी मरफुदरा मंगाना सरुक यागदौरे बोर्डना परीक्षा सिगिदमक्ता सेम साबा लोइख्रे अमदी दिल्ली की सीएम अरविंद केजरीवाल ना फम थादोपी थोंगसी राजनीति दा मेच्योर ओइदबगी मओंगनी हाइना प्रोफेसर बिमोलाना फोंदोखरे नसी मरुब पाउसिंग सनोम पिजरे मणिपुर दा थावगे वाटपा लैते हाइना कंज्यूमर्स अफेयर्स फूड एंड पब्लिक डिस्ट्रीब्यूशन मिनिस्टर ओकेंद्र नो फोंदोखरबसु मियामना थाव लौननबा होनबदा अवाबा कया मायोकनरे सखिबतांग तरा हुंदोइदा मिनिस्टर ओकेंद्र के क्वार्टर दा ISTV न्यूज़ का उनबदा मिनिस्टर ओकेंद्र ना सिमरोंग दा लेबा ऑयल डिपो दा हौजिक नुमित तराग हुंदोइनी सिजनगदबा पेट्रोल मरांकाइना लेरी केरोसिन की ओइना नुमित कुनगा मंगाने अमदि डीजल गिना नुमित तरा तरुकनी सिजननबा थाव लेरी हाइख्रबसु हौजिक मियामना पेट्रोल पंप दा मौसागुम थाव मरांकाइना फंगनद्री पेट्रोल पंप खरदा डीजल अमदि पेट्रोल तोंगान तोंगान पीबगी थबक चथरी मियामना थाव फंगनबा होनबदा नोंगानद्रिङैदगी हौना क्यू लेपनबा अमदि मसा मसागी मफम कंदुना थमनरी अमरोमदा कंज्यूमर्स अफेयर्स फूड एंड पब्लिक डिस्ट्रीब्यूशन की डायरेक्टर यास कुलना लुसिंग कांगबु मना ngasew इंफाल मनुंगी ऑयल पंप सिंग कोइने सेतुना यंगसिंख्रे खोंगसदा दुदा ऑफिशियल के आसु सुरगा के पंप सिंग की रिकॉर्ड चेक तौबदा मियामदा थाव निंगथिना पीरी हाइबी रिकॉर्ड लेरुंके डायरेक्टर यास कुलना मियामदा थाव फंगलिबा असि पेनिंगाई ओय स्टॉक दा थाव मरांग काइना लेरी मियामने मिपाइदुना थाव का हेना लेसिन बिदनबा आरफिल तौखी प्रॉब्लम जे लेरो इसम समना जे अपन लेबे महम सिगी मागी पेट्रोल लोगे तो बसीमा बैंक तो मागी ड्राफ्ट पैसा थमोद्रे अदुना जी बैंक पैसा थमोद्रे बइना कोइना डिपोट की थाव लोग पैसा मागी पैसा थाव लोग फोकत बस सांग दुकी पैसा खाना थंगदो पैसा थमोद्रे गदी तो को यार होइदा माई तो कना आइना खंदगदी मोगी पैसा थमलब याय करिगो पैसा थमगदी अरिबा कोसिलेशन खंदगी थाव खंगनी kasi awaw kem tele अमरोमदा थाव पंप कयाना मियामदा ngayaktang थाव पिरमलगा थाव लेट्रे हाइना पम लोनसिन खिबदगी मतम सांगना थाव लोननबा गायरकपा मियामना असाव फंगदोनखरे थाव पीगदे ना क्यूगे लेपसे अरे पुंग अमगुम लेपरे अदुगा हम थावबा नंबर योगदरा हारगा कदो जौरका द जस्ट लोइगरे हाइबेसी करम इसको पोजीशन नो करिनो खा सक्सेस बपा पुंगे ओके डिपार्ट मखाइदा कोइ ले बाइके डिपार्ट ना मोने करिदि हाइगो खालके थाव लोइदे सोलो जने सकमे इम्फाल तमना थाव पुदुन लाकपा टैंकर गाड़ी अमना मी तकलुई हाइबी वहाउदा खुंजा मयाम हरकपदगी मतम सांगना लंबी थिंगदुना अपन पीख्रे मसिना मरम होइदुना इम्फाल दा थाव थागदबदु चाउना अपन थोके लाइबक थिबा थोदोसे ngasiu pung 3 minute kunthram tabada senapati district ki manung sanba maram center da thokebani tawdok thofam dagi fangba pawgi matung ina ngasiu khat dagi kanboi tawduna masing yamlop tanker sing imphal tamna thoroke kanboi marakta yaropa tanker number MN05C1643 asina maram center bazar da bihari mystery ama takpadagi tawdok thofam da segi lekhidraba myo yaduna Saddam Hussein sahi 33 kawi ma bihar dagini hojikna maram center manakta leiba मखाल खुनौदा सही तरारम की ममांगदगी सैदांगदुन लेरपने हरी थौदोदु थोलबा मतुंगदा डाइवर विकास इरंग पार्ट 2 दगी हाइरिबा डाइवर असे मियामना फाननबा तानरकपदगी सिंगद चेंकतुना हिंगनबा होनकी अतोबा पावगे लिखुल अमनदि डाइवर विकास मफमदु लेरंबा CRPF के पर्सनल सिंगना फारगा खुंजा सिंगदा सिनकी हाइदुना थाजनबदगी कंबोई तौदुन लाखिबा मसिंग यामलबा टैंकर ड्राइवर सिंगना टेक्ट कायदना कन्ननबा थबक पाइखलु हाइना पुलिस अमसुंग CRPF ता थोमजिनबगा लोइनना मतम सांगना खोंजंग चंगचनकी तुंगदा ड्राइवर विकास मखल खुनौगी खुंजा सिंगना युम अमदा संजफम लौदुना लेरंबदगी माव पुलिस स्टेशन दा सिनकी मार्क सिनखरबा मतुंगदगी ड्राइवर सिंगना चंगसिलंब खोंजंग हंदोखी थौदोदुगी पाव इम्फाल दा फंगबदगी MLA अलेक्जेंडर पाव अमदि पुलिस की मकोक थोंबा ऑफिशियल सिंग मफमुदु चंगसिनदुना खुंजा सिंगा यासिननबा होनकी हारी लालिबा फेब्रुवारी की तांग कुंदगी हौगदरुबा क्लास 10 की परीक्षा दा पुन्न महिरोय लिसिंग कुंट्रा तरुक सनी मरफुतरा मंगाना सरुक यागदरुई परीक्षा सी असोयंगाम थोक्तनबा बोर्ड ऑफ सेकेंडरी एजुकेशन मणिपुरना अकनबा मोंगदा सेक्शन तोरांग लोखतुना सेम साबा लोइखै नसी बोर्ड के चेयरमैन पी दन कुमार का ISTV न्यूज़ का उन्नबदा महाकना फोंदोरकपगी मतुंगिना परीक्षा से सरुक यागदरुबा अपुनबा महिरोय की मसिंग असिगी मनुंगदा रेगुलर महिरोय लिसिंग कुंट्रा मरी चनी हुमद्रा मंगानी अदुगा लिसिंग अनि कुन्ना प्राइवेट महिरोयनी
Parikasi puna center jam sumna tareta pangthokani masigi manungda private center humfu taret amadi board ki center nimphuni private center humfu taret ki manungda singda kuntaruk amadi tampaktana nimfu mathuini magna makhata raduna mamangi sahida parikha thakiba masingdagi handaki sahi asidana mahiroi lising ani chamwa kunmari hengalagli haiki anoba center oina handaki parikha asida purul amadi kamjong yawgani parikha asin niyom chumna pangthoknaba flying scout kuntra tarukna koina chatuni yengsingani parikha asia soingam thoktanaba parikha center ki manak nakpa police station singda question paper yauna maru oiba che sangsing thamgani haiki question paper singsi police station singda mana police station loin thangmani hairo question paper singsi leak oidana ba chapchawa security measures hanadagi tawpukum lojeri no thokado question paper si center to gi yenga masing kakna tongan packet sing tawga police station thamani haiba thami kutamasi under double lock system ni so mana center ki OC ki custody de legane atopa so mana police station ki OC ki custody de legane ani ji pullaga rekha godo kunkhai am ki mamang da ni business lokto godo ji adusu numitu da thu subject ki paper de na dai lokto ko yaro hayo hanadagi tawbuna lai masita maju police department na hanadagi yam chawo mating dum bang midun lai usi mating ta suwe na bang gini si egi chase pathaje jabani magna makhata raduna parikha asida mahiro yauna oza sing staff amadi atai mioi amatana mobile phone yauna electronic communication equipment amata parikha hall manungda pusinba yaroi mapung fana parikha si pangthokpa ngamnanaba police yauna miyamna mateng pangbiu parikha manungda kanagumba amatana ban amadi general strike na chingba tawdanaba chairman Danakumar makhatana appeal tawrakle parikha da achumba nyomju parikha pangthokma wanabada prajamayam patingma club organization civil society organization sing police and security personnel sing satra sing dagi satra sing parents guardian no mating pangmiona board ki vedigi ajin parikha manu masida ban broker adagi general strike sing buji tabidana ba board amuka na ju appeal tawsini ISTV news gidamak paudamjari Sunil Kumar ISTV news Imphal Handak ikoi koidana AAP gi lusingba Arvinda Kejriwal na Delhi gi CM oikiba numit nepumapani romda ngairingaida pham thadokhiba thongasi rajniti da inexperience amade measure oidabadu uthokpani haina Manipur University ge Political Science Department ge Professor KSS Bimola Devina ISTV news ki mute ka akhanna unaba mo da phongdorkre mahana makha taraduna Kejriwal na center ge ayaba lodana Lokpal Bill Assembly da Puthopa si Constitution yade Delhi Highway City Union Territory amani Delhi ki sarkar asisu law making body amanina karigidama Union Home Ministry dagi bill asi puthopada ayaba lawgadarubino haina akan moongda taknaraklabadi asuma khongthang oiramgani haike moongda masi constitutional procedure mangandana Delhi ki assembly na magi law bill introduce tawbasi aduga madu pass tawi right legadamini state ki autonomy legadamini haiba movement amda tangsalamadi magi political leader amena yamna aphaba khongthang amani na ai khanje adu mana maduna taduna ma defeat tawreni thangthangna padu tawiduna di magi policy alhatu numi nipuma panni da ngai ko magi government adu magi decision si mana bisi mena khanjaran baya adu aphoi judi kitang inexperience ba immature ba polai na khai Nakala amromda ngasi Tamenglong da pangthokiba Luingai festival asi state function oirabasu Nagaland gi chief minister na sibgel soina saru yakiba si apaba khongthang ne Manipur sarkar gi lusingba yaudana mahakna yauba sida maikai kyadagi pendaba mati samamna ba poliba si matamamada naga taba state singda Nagaland sem na ba honabada Nagaland gi chief minister Nefiriona asoba thodang lowkiba leibanani hainasu Professor Bimolana phongdokhe Nagaland gi minister si akhoi nagamyam punchna ba honabada akhoi Nagaland sembigi matang nataga nagai ne bite yes mayam se punching yadami hadisida reading role ma is chief minister logiba ama oibenina man bi chief na la pasida Manipur gi mi pajamiam na freedom tama bi chief ora di ma si khabar sin phonai ba mayam se mari madigi ba phon madu la panina ai khanje
Tamelong Public Ground da ngasi state ki thakta luingai ni festival pangthokre Manipur Sarkar gi maroiba myoi sing yaukidaba function aduda Nagaland gi Chief Minister Nefirio na chief guest wena sarugaki Nefirio gi khonsal aduda ma ki Council of Minister khara suloina rakhi miyam gi mifam aduda mahakna maitai singbu tati tawoina yengbi wafam leite Manipur gi Chief Minister Okram Ibobi budi mahakna yaning de haiba wafam phongdokhi hairi India gi mainland na awang nongpo ki miyam da kangluf nai ba muong da yeng ba mieng makhata na thok ta na ba mari leina ba khudimak na thabak lokhatrabadi akan ba khongjang sangsilagini haina Joint Committee on Inner Line Permit in Manipur na phongdorle Nongwai bungda leba lofasi ga office ta pangthok pa pawgi mifum amada ko convener Jai Singang kamna Manipur na India da pun khiba sahi yangkai hela fawbada ngasi su hantana amasung mitof hoina udrun leiri masida Delhi Sarkar amasung Manipur Sarkar na section tarong lokhat tabana thodok sing asi thuan bani maram asina ekhoi gi punsi kanjana ba khongthang lokhat pagi tangai fadum matam oire amaromda Achumna National Highway da matam kaktana kauriba blockade ase board amasung council loriba class 10 amasung 12 ki parikha yengga handok pinaba arfil tawri pawgi mifam asida convener ibotomi khuman ko convener VK Moirangsa Khairidun Saha amasung W Anansu sarwakhe Handak nauna BJP da yaulaba lamdamasigi maming lereba saijatpa samurai lakpam naba bol kenobo BJP Manipur Pradesh na taramna okpagi thoromama head office ta pangthokre Nitaba chuthekta leiba party office ta pangthokpa thoromaduda party ki president TS Sauba amadi atai karmi kya su sarugaki naba bol ketona phongdokhibada mag isai gi lamda sinpham palabasu program pangthokpa mafam khudingda afaspa lokthoknaba integrity saganaba amadi border issue gi matangdasu slogan laudon lakpa myoyamani haiki TS Saubana makhata na phongdokhibada maming leraba saichakpa asigi sahi hompumathoi suba mapok kumnona lakpada mahakpo taramnokpagi thoromasi pangthokpani lakliba February 15 dagi 19 fawba Bisnupur Tamenglong Imphal East amadi Morena singba mafamsingda community khudimak yawa public meeting kaya mathang pangtholagani haiki Awang nongpo ki miyam da kangluf naibigi moong da sathariba thong sing asi yenglaga Prime Minister na chairman oiba Union Minister sing Chief Minister sing political party gi losing basing mari leina ba loisang gi makok thongba masung akang ahi sing yawba National Interrogation Council ge thuba mipom pangthok tuna matam ge sana ba kangluf ki irang thok tuna ba athuba tungkoiba poram yatuna thabak paikhat kadabani haina hanagi Manipur Human Rights Commission gi member NG nongena phongdokre Bharat Sarkar na mayabagi hak khongaw naba thodok singi horofam tidokuna ain yoiba tabak paikhatpa law enforcing agencies sing mikup nahom singna lehenba Delhi gi maruiba mafam singda tongan ba kangluf jawba interrogation committee semba International Conventions on Humiliation of all form of racial discrimination UN chanahan ba masung anti-racial law ama legislation tongna ba thabak paikhat kadabani hairi M2 MSF Desam KSA Show AMS ke apunba Joint Students Coordination Committee na tungi apaba mahiroi kunayama siamnabagi panamda thasigi taratagi hogdoriba class 12 amasung kundagi hogdoriba class 10 parikha se niyam chumna pangthoknaba akanba mieng changadori KSA gi office ta pangthokpa pawgi mifam amada committee gi convener Thangjam Premanandan haiki parikha manungda myoi manga na saba committee gi team taranipal thadoktuna parikha center sing da satuna yangsingani team asina yangsinba lakpada security force parikha center gi OC Oja Singh amade lamdam lamnongi maira paibi club sing na mating pangbiu Manipur Sarkar na parikha manungda numidangda mai fanganbiu kanagumba sing na parikha manungda economic blockade tobiganu haiki hai parikha ngam chapasida gate security na thing piba masung I think we were to Viano, Amasung, exam center, Osi, Amasung, Invisible Singna, the Student Coordination Committee, Lakamatamda, Operation Review, I appeal to Jury, Amasung, Venana, Sagin, the guy, local club, where by missing a shoe, the Student Coordination Committee, Lakamatamda, Operation Review, Ajay. RTI activists sing siba kidaba thongna leiba amadi kathokpa leiba myoi oigidabani haina MU gi economics ki assistant professor Singlen Maistamna ngasi lamjan ba sangnal pangthokpa masa leima RTI gi apunba luf ki taruk suba foundation day gi thoromda phongdokre Lovasina Sinduna Pangtokiba Toromaduda DIPR gi Hana Joint Director Onamba A Balkrishna Sharma Loop ki Chairperson A Ibem Hal Amadi Human Rights Law Network Executive Director Rakesh Suryaki Singlel Maisnam Namaka Taruduna Samas
ꯂꯩꯕꯥꯛꯁꯤꯒꯤ ꯃꯥꯌꯣꯟ ꯑꯁꯤ ꯀꯗꯣꯝꯗ ꯆꯠꯂꯤꯕꯒꯦ ꯍꯥꯏꯅ ꯊꯤꯗꯣꯛꯄ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯀꯌꯥ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯁꯦꯝꯂꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯁꯥ ꯂꯩꯃꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯇꯨꯡꯒꯤꯗꯃꯛꯅꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯧꯖꯤꯛꯇꯤ RTI activistsing yamna khangjinba tangai fade hana akiba kya thengnarabasu hojikti masigi kanabasing khangnare haiki Nomigoiba free ayus medical camp ama ngasi all lambulel da leba Borni Ayurvedic da pangtokre Borni Ayurvedic Imphal na lekhidrabi Borni leimu ning singbo aina pangtopa camp aduda ayus ki doctor tara nurse tara mathoina saruyaki ayupung tara minute kontra dagi nungthil pung mari phawa pangtokba camp aduda tongan ba makal leng sing Chataki. Kemasi Pangtoki Matanga, Borni Ayuski provider, Sawana, Apopi Mama Buningsung Don Kemasi Pangtopani, Kemasi Sorakna Mui, Sohum Rom Yankee Hari, Donana, Kemasida Tongan ba Ayuski, Hidak Company Singna, Mating Piraki, Haiki. Agriculture Amadi Fishery Minister Oriba MD Abdul Nasirna, Bharat ki Lemjaninga Oriba, Krisi Karman Award, Jewel of Northeast Golden Award, Eminent Politicians Award Fanglapada, Mapo Pui Toromama, Nasi Lilong Bazar Pantokre. Lilong Kendra Development Organization Sino Pantokiba Toromuda, Lilong Gram Panchat ki Chairperson Tharo Begum, Oinam Gram Panchat ki Pradhan Asemongbi Indira Amadi, Turel Ahanbi Atau Thong Gram Panchat ki Pradhan Nasimayawna, Tungan ba Mui Singna Atoba Mitunglan Sing Oina Sarugaki. Taronga Mari Lenana Minister da Kudol Porpiduna, Ikai Konovotki, Taronga Mari Lenana Social Worker Abdul Halimna, Miamgi Seva Toge, Haina Song Torak Liba Mui Singna, Katobagaluna, Miamgi Aning ba Apamba Sing Kangna, Tabak Torbadi, Lamamasi Saukat Pa Awan Bama, Sweden Porkani, Haiki. Horticulture Mission for Northeast Himalaya State ki Makada, Ngarang dagi Satarkiba, District Level Farmers Training Program ki Makatarko Program Oina, Exposure Visits of Farmers Singidamak, Farmer Marfuna Sabat Timama, Infal ki Sanjan Tondoleba, Horticulture and Soil Conservation ki Office tagi Lamtakre. Tampaki District Mari, Infal East, Infal West, Thawalamasung Bisnupur ki Farmer Marfu Asina, Horticulture Department ki Makada Leriba Tungan ba Farm Sing, Nursing Farm Amasung Khongam Pat ki Garden Jauna Yengadori. Program asigi makha tarpoina tha sigi tang kungani thoidagi singi district singda pangthokani hairi. Lampel ki Rims Road leba Sky Hospital and Research Center da nomigoiba free practical echocardiology workshop ama hospital asigi eco lab ta pangthokre. Workshop asigi program director oina New Delhi ki Fortis Scott Heart Institute ki MD oriba S. Radhakrishnan Amasung Sky Group of Hospital ki Chairman Dr. L. Sam Kishore Amadi Atopa Dr. Tarani Thuina Saruyaduna Hodoki Sky Hospital ki Chief Cardiologist Su Oriba Sam Kishore Eco Cardiology ase ngasidagi sahi khargi mamangdagi nongsuk ki lebak singda sizinaba hokre India ki maming lerba hospital kharadachu masi khudong saba si lei adubu Manipur miyam khangna sizinaba ngasi hodokliba asina ahanba ori Masi khudong saba asina heart khakta natana atopa layeng kya da su sizinaba yai anoba khujukulai sing asina haksang mapaldagi manungda leiba asoiba masung anaba kya khangdoktuna khudong thiningai oiba anaba kya dagi ngakthok hanbar mateng oigani haiki Sagol Sem Hamantana Iba Turel gi wari ko larik ama ngasi Nupilal Memorial Complex ta MLAL ibom chan release tawkre larik phom gi thormoduda Professor N Tombi Ningthogja Lancha amadi atai aibai bi kya su surgaki larik si phongna bahona bada atai larik singdagi reference loning bo matam da phangde masi yamna lebak thibani haiba wafam aiba Sagol Sem Hamantana phongdoki mangna makha taruduna larik asi pura mapung phare haiba yade maki asina ahuba orega atai aiba aibi kya na mapung phaba larik wehening bagi wafam phongdoki Manipur ki Kasin Koya amadi atai state yauna lairiba Turel singde yumpham oirga hairiba larik asi puthokpani haike Asumna koriba economic blockade asida KSO Sandel nasu mapung phana sagotkani Amaromda Tangkhul Katamnau Salongna economic blockade asi sagoloi lub asina maset tariba kangbu Ingboy Sertobu masakhangde PDS ki unit khuding makki President Secretary da National Highway Sama Yankai Tareta Miam Satok Chasin Yananaba akan mami eng sangnaba khangan khre hairi Manipur Oxygen Plant Private Limited ngasidagi official oina thaba hokre Anand Continental Hotel da pangthokiba hawdopagi thoromasida plants achi managing director Khagemba Sandramna haiki oxygen ase medical amasung industry da yamna maruiba sangdraba yadraba posakni ngasi phawbada mapaldagi paisa yamna piduna oxygen ase lodun lakhibani
Amaromda Matamatamgi ban blockade kaya tobana gas pangdabi awaba kaya mayok naribani masidagi kok nanaba Bishnupur district ki Joypur Khunouda hangliba plan asina nomada cylinder samri puthokpa ngamle puthokluba oxygen asida sada marputara mapal dasmik mapal sengi hari MP Dr. T. Mainagi MP Local Area Development Fund gi lupa lakh kunngamathoi sang sakaba community hall ama ningthokong lamlong bazar da sangakre thoromasida Minister Govindas Konthokjom amasung MP Dr. T. Mainasu sarwaki Ningthokong area da sa sangidama veterinary dispensary building ama Minister Govindas Konthokjomna ngasi ningthokong lokhong fat loktak mapal da sangakre thoromasida veterinary director Songlong Lof Jokti su sarwaki Govindas Konthokjomna ngasi sangareba dispensary si hospital gi thakta pukana bahonagani haiki Ipaki Marirak Suba Foundation je journal asigi news second labor office ta pangthokre thoromasida amjugi president Wangkhemsa Samjai Ipa film production ge president and Norel amasung patriotics writers forum ge vice president Raghu Lesang Temju surgaki Wangkhemsa Samjaina mapalamdadi journal kaya fazana hingbangame landam sidasu ningthina putholabdi karigi hingloi Manipur gi paumi singi aifana ba union na honari haiki ada media hari sebelum sini media lagi lebih cuma tapi dengan dulu ada ayi pola begini dia ini wah ini aku dia itu kamu itu tidak baik di trend buat media itu yang meleleh ada dulu apa kalau sekarang lagi apa satu mutra lagi usaha sih buat dulu lagi yang ini betul itu Jiribamgi mahi masingi awar apa singi matangda education minister na thabak oina onthokani haina thajaba piki wafam thabakta onthokta si education minister gi aswanbani haina jirigi mahiroi love mari MSU MSF desamam sung KSA gi apunba cherolamana fongdorli minister na thamkiba wafam sing athuwa matamda thabakta onthok pibuga loinana local MLA na su akanmi eng sangbiyo Amaromda handak pangthokadoriba class 10 amadi 12 ke parikha da mahiroi singna niyam chumna amadi parikha gi oja singna phajana section na pangthok pinaba mahiroi lof asina arfil tawri parikha thagadoriba mahiroi singbusu yaifa paujel pirakli Manipur Development Society gi sentang makhada fobala maning lekaida nauna saba community hall ama parliamentary secretary M Prithviraj na sangakre sanglelasi lupa lakh 13,000 marfumanga sangna sabani taramasida fobala gi pradhan and ibomcha su sarugaki Ibudo pakhangba liglam kanba lufki sahigi kumnun thorom tagyal khombal level luf asigi sanglal pangthokre taramasida tagyal khombal jila parishad member ahong sambam manimala pradhan kangjam somolata social activist ibotombi khuman amasung wakhomongbi samadebi susurgaki tarungi saroma oina pakhangba ningsing mana laisana ningsing mana pakhangba lining amaiba mana laisana liglam amaibi mana punna mioi marida lanthokuna ikai khumnabu utki Film Academy Manipur gi Mapalak Suba Foundation pangthokpa loinana Nepal Suba RJ Film Vision Award sing yenthokre MFDC de pangthokba tormasida MLK Syam Farm gi President S Momon Advisor Alhaz MK Ahmad Ali Susarugaki Actor of the Year Nupagida TS Pritam Nupigidana S Bala Supporting Actor da J Priyogopal Nupida S Danamanjuri Lifetime Achievement Award da KSS Randhoni Special Jury Award ta as Sonia da Piduna ikai kumnakre Tongan ba police station singi OC sing paktak nana transfer posting tokre hiramasiga mari lerna Manipur sarkar ge DP na order ma thokre hauji makhatana ngasigi sanawi pau lobise hauji sanawi pau lobise India Bodybuilder Federation ge miyang makhada All Manipur Gymnasium Welfare Association sinduna Marisuba Junior Master Physically Challenged National Bodybuilder ngasidagi Kumalampa ki Indoor Stadium da hokre haudobugi thoromda Deputy CM Gaikhangam Parliamentary Secretary M Prithviraj Art and Culture amadi Yas ki Commissioner RK Nimaisu sarugaki Championship asida Unit Kulumdogi Bodybuilder sani angkaina sarugari ngasi ahoba numita tongan ba category singi preliminary round pangthokre hayang final pose down pangtholagni taramasiga mari lenana deputy chief minister na phongdokibada masana khudingmakta masamo phaba darkar oi hawalakliba sanori singna masamo phana tingjang kaijang dana leinabagi damak afaba makhalgi masioi ba chinjak chaba darkar oi haike SSU state level men's open trophy gi final da IMSU hanganga Manipur Police Sport Club B ga thengnaragani
All Manipur Sepak Takraw Association gi miyang makada Young Social Service Union Sagolbal Nepra Major Laikai na sinduna Sagolbal Nepra Major mamang Laikai lampakta tim mapal na saruk yaduna sathariba SSU State Level Men's Open Trophy Cash Prize Sepak Takraw Championship ki asi sanakiba ahanba semi final da IMSUC hengangna Manipur Police Sport Club Sibo set aniyamada maithiba piki Anisuba semi-final match ki sana ki bada Manipur Police Sports Club B na Manipur Police Sport Club A bo set aniyamada maithiba piduna final sangkibani thasi ki tang tara tarukki nungthil pung ani tabada aroiba match sanaragani Ahan by Interstate 2020 Under 25 Cricket Championship ki mapu Manipur na oikre Nagaland Cricket Association sinduna Dimapur gi Sovina Cricket Ground sathriba First Interstate 2020 Under 25 Cricket Championship ki ngasi sanagadaba aroiba Manipur amadi Bihar gi match ta nong subadagi sanakhidre toss tawda Manipur ngamduna championship asigi mapu oikibani All Manipur Volleyball Association gi miyang makada lemo popom lamjing mera club na sinduna club asigi ground da team kunithu na saruk yaduna sathariba ahan ba inter-village volleyball tournament ki ngasi sanakiba ahan ba ground da NYDC khaidem na Galaxy Uremba bo set ohum da maithiba piki Anisiba ground ki sanakiba da RYC moidang pokna haikrujambo set ohum amada maithiba piki Ahum Suba ground ki sanakiba da LMLC lemo popom na upok pibo set ahum amada maithiba piki Mari Suba ground ki sanakiba da NYVA A na KYDC Kansi Khulbu set ahum da maithiba piki Young Progressive Club Yunam Huidrom Makhaleka na sinduna club asigi ground da Mariak Suba Brickham Memorial State Level Tennis Ball Cricket Tournament ngasidagi tim kunganipal na saruk yaduna hokre hagdopagi thromda Thongkhong Lakshmi Nagar Panchayat ki chairperson Y Nabasandra Ward number 5 ki councillor O Ipopisak Yunam Huidrom High School ki hana ozawaramba L Nipamasasu saruk yaki ngasi hobo numita PYC Sonalika Konung Mamangna Dallas Sagolbanbo maithiba pikre Mizoram na yumbu oiduna sathariba Dr. Tiao North Out Football Tournament Manipur na ahum suba position takre ngasi ahum suba position gi sanakiba match da Sikimbu goal taruk sinuda maithiba pikibani Manipur Cricket Association sinduna Luang Sambange Luang Pokpa Cricket Stadium da team mapanna saruk yaduna sathariba first play tournament ki ngasi sanakibada model club singamaka na Oscar Pauna Bazar Buran Taramapalda Maithiba Pikre model club na tos ngamduna hana betting tawda over kuntrada wicket nipal turgaran samane phuloki masi pakhumda Oscar Pauna Bazar na over kuntrada wicket taruk turgaran sama kumathoi loki model club ki biking na ball kumapan na run kuntra humdoi loduna man of the match takre Thas ki tang taratreta PCC may koibi amadi force Ketrigawa sanragani Sahi sigi January tara mangadagi kun fawba Bhopal da pangthukiba kuntra taruk suba National Canoeing and Kayaking Championship da medal lawrakraba sanaroi tara mari Bisnupur District Canoeing and Kayaking Association moirang na taramna okre taromasida taruk suba Assam Rifles ki CEO Danajit Huidromsu sarugake Housing asinong magikiba inga sagi pau pizri ICAR Lampel Fatigi Fangba Paugi Matungina, Nasigi Quidigi Saba, Drigis Celsius, Taramapal Dasmik Ani, Quidigi Imba, Drigis Celsius, Taramatoi Dasmik Mari, Nungsita Yauba, Ising Malilgi Sang, Ayuktasada, Hombutara Taret, Nungtildana Sada, Hombutarani. Loisalakpada Nasigi Muribu Pausing, Amukan Pizri. Manipurda, Tauge Watpalati Haina, Minister Oken Rona Fondo Krabasu, Miam na Tau Long Nabahonabada, Awabokea, Mayuknari. February tang kundagi hogadoriba class 10 ki parikha da mayuri lising kuntra taruk sani marfutara mangana saruk yagadore board parikha sigidamakta sem sabat loikre amadi Delhi ki CM Arvind Kejriwal na fam thadopagi thongasi rajniti da measure oidagi moongni haina Professor Bimolana fondokre ngasigidi ISTV episode pau matang silojre meng tabri bisingbo aroiboina khurumjare